Assam rifle Louthokhibagi CRPF Sinjinbagi Thawong Handoknaba Kuki MLA Tarana Prime Minister Taksinkhre. Hoki Manipur gi sanaroi sing puduna chatkiba huru gas pokhaibda leikidre. Moredagi lanjiner giba singda lengak na pibu khutong sab sing suna phanglamdabagi Chief Minister mai hauna Saokhre. Nel asibu yengbilba khwai punungbu taram oksari ngasigi maru oiba paw sing miyam da pijari. MLA Tarana khuyek piduna Prime Minister Narendra Modi da Sukhsanpur amsung Kangpokpidagi Assam Rifles ki batalan ani Louthokhibagi CRPF na mahut sinjinanaba thorang tawriba asi handokpinaba taksinkhre. MLA Tarana Prime Minister pisinkiba chirol aduda Manipur thokli birang asi yamna sensitive oiba mpham ani Sukhsanpur gi Kangbai amsung Kangpokpidagi deploy tawriba mapan suba amsung kungani thoi suba Assam Rifles ki batalan ani Louthokhibagi CRPF na mohut sinjinanaba thorang tawre haiba wafam tare. Manipur government Assam Rifles pulan uhunana bohonaduna lagli adubu ngasi phawbada Assam Rifles na thokli birang asida neutral oiba force ama oina mathau pangthoktuna lagli Manipur gi irang hek tholakpadagi hena kudong thingai oimpham singda Assam Rifles na laiduna law and order ngaknaba honaduna law and order ngaknaba honabada Assam Rifles asi asengba neutral oiba force ni hojiki luraba tanja asida Assam Rifles Louthokhibagi CRPF thamnaba thorang tawriba asi missing yamba maitai frupna Kuki jo community gi mathakta sathaba kanglup muthanaba campaign amani hana lawi maitai amsung Kuki jo frup ani gi marakta leiriba buffer zone sing lenghanduna ngak senal thamnaba honabada neutral oiba Assam Rifles kumba force thamba haibasi yamna muktangai pade maram asin mapan suba amsung kunithoi suba Assam Rifles ki battalion ani Louthokhibagi CRPF na mahut sinjinba central government na honariba asi thorang handokpiu haina serol adapal laibak thiba thodok ama oina Manipur film da maru oiba phida ama kalambata natana Manipur Hockey Association gi vice president su oiramba Nomaithem Priyo Elias Huru Guwahati da mahang leiriba ka adu da gas pokhairakpadagi hakchang saruk sa da humphuma maina saktuna laikana rakhiba adu ngarang ayuk laikana bangamna laikidre Nomaithem Huru na Guwahati da pangthokadaba ani suba hockey India gi East Zone Hockey Championship lisingani kunmari da saruk yagadaba sub junior team gi manager oina sanaroi sing adu purga chatkibani mahang leiriba hotel adu da gas cylinder pokhaibadagi masa pumba sada humphumanga yawna mai chakpadagi lanaba matung arang laikidabani hairi marak asida Manipur Hockey gi vice president Nomaithem Priyo na manung matam sadana laikidabada Manipur Hockey na awaba phongdroli Manipur Hockey gi general secretary L Basanta Sharma na thadrok pacherul amada Nomaithem Priyo Manipur men's hockey team gi manager oina Guwahati da pangthokpa ani suba Hockey India East Zone Hockey Championship lising ani kunmari saruk yaba chatkibada Guwahati gi hospital amada laikidabani laikidraba piona Manipur Hockey gi masana asibu sakhonnaba choktaba naidin honaram ki coach ama oina mahakna chahi nauriba state ki player akaya sengwalam ki hockey masana khaktana tana film amusung theater gi lamdasu asobo thodang norum ki mahakna khawdana laikidabada Manipur Hockey amadi masana asigi player sing awaba phongba lonan laikidraba gi imung manung gi awaba su saruk yaragli anglup ki irang na maram oiraga moredagi lanjin raktuna Thawbal amsung Impal East district ki tongan tongan pham singda leiriba mioi singna ngasi nimidang Chief Minister N Biren haktina unodana makoina thengnariba awaba kagi matang da pawdam khre sarkar gi maikedi lanjana rigleba singi masa masu sing laik tamna piriba sel gi tengbang labor department kuthang da piriba mateng college ki mahero sing da lupa lising tara tara ga konana mobile ama yum ama da lenga ki maikedi gi mateng on lupa lak amam pirga ni hana Louthokhibagi sing adugi manungda ahan matangka ki on lupa lising kunmanga district administration gi kutang da yenthokba hokrabusu lanjirang liba miosing aduna amata phanglamdabadagi Chief Minister angakpa pokpaga loinana asawba phangdokre issue sing asiga mari lenana hayeng nungthil Chief Minister gi bangloda Thawbal district amsung Impal East ki DC SP Education Director yauna mari lenaba official sing kaukre loinana Chief Minister yauna apunba mifam ama pangthoktuna makhoigi phangpham thokpa sing hojik phawba phangdana leiriba sing yauna kudong chadaba kaya thengnariba adugi matangda mipam pangthoknaba kaukre moredagi lanjeng lakpa singi gidamak athubada hanjilanaba sarkarna thabak paikhatpa hore Sukhsanpur gi oinadi yum makai Sukhsanpur gi lanjena rakhiba singi oinadi matam khradi changki gani haina Chief Minister na phongdoki lanjena rakulaba singi apuno body ama oiriba Committee on Protection of Maitai Victims gi chairperson L Inausana lusingnaga Chief Minister ga haktenana unakiba aduda makhoigi wakat sing Chief Minister yamna serious oina taki makhoigi wakat sing adu tar matungda khudong chadaba sing adu ko honanaba amadi mataw karana makhoina moreda thubada hanjin hanba yagadagi haibagi matangda su takak naina mifam pangthoktuna wa khananaba
haina yanakre lanjeneralabasing thengnariba awabasing adu chief minister na khudak paw phonuna ba yan hotline number amasu pikre relief camp ta leribasing marakta arubulaina naduna laikanari bi nupi amasdasu mateng oinaba haiduna chief minister na committee adugi khutang du palising ya kai kuchinaki sini midang waram pung manga makhairom tabada chief minister ge secretary ta chief minister n biren ge unakhiba adugi matang da committee on protection of maitai victims modi ge chairman laisang them inauchan hai committee asigi mihut kontakna sabatim amana ngachi chief minister ga unadana pung ama hena wari sanaki wari sanaba adu da relief camp singda leiriba singi kudong sadaba singi matang da marik chuma pawdam chief minister thamki unaba adu da hojik lanjena leiriba sing masa masa ge memda athuba hanjilan bagi matang da sukup na khanaki wari sanaba adu da committee ga hiram khrada yanaba prokle relief camp ta leiriba sing na thengna kudong sadaba sing asigi maru oina angang singi larik laisu tambagi matang da thengna kudong sadaba ana laingi matang amadi tongan hiram singda thengna kudong sadaba sing haying phawgi manungda mari lenaba authority singda yengsinhandana kudong sadaba sing ko onana honagani haina chief minister thajab piraki committee asina mamangdagi hauna relief camp ta leiriba sing masa masa ga manumda hanjilu haina demand tanuna lakpani hiram asigi matangda ngasigi gi unaba aduda chief minister ga kupna khanaraki thorang asi hojik chathariba assembly form asi hekloibaga committee ga amuk hanna phamina dun tanar matung pakhat pe yaba thabuk sing pakhakini haina su thajaba piraki chief minister ga unaba asi mahi yanba amani pirakliba thajaba asi thabak to onthorokani haibigi chawna thajaba lei haina su mahana pongdoki Paumi Fukiba SI Nikhil suspend Saokhre Tha Asigi Amada Singamai Police Station gi manung sanba Kampata laiba more de Gilan General Labasi Namakoi gi pen dabai kholau kaya galona satkiba rally de coverage tawkiba Impact TV gi Paumi Mutum Ramesandra Allies RC mangang sa tamthina Fukiba gi tawdong da senaba Impal East Commando gi SI Nikhil Singh sabak da suspend Saokhre Impal East gi SPK megas na ngasi thokiba notification amagi matung inna Assam Police Manual Part 3 Rule number 66 ki makha da SI asi thabuk da suspend tawkibani suspend manung da mahaki quarter asi reserve line puram pata legeni hari